ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯋꯥꯔꯤꯁꯤ ꯑꯁꯨꯝꯅ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯀꯀꯥ ꯑꯃꯒꯤ ꯃꯥꯒꯤ ꯌꯨꯝꯁꯤ ꯃꯊꯛ ꯃꯈꯥ ꯑꯃꯨꯛ ꯍꯥꯞꯀꯠꯂꯛꯄꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯔ ꯒ꯭ꯌꯥꯟ ꯇꯥꯕꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯊꯕꯛ ꯅꯤꯡꯊꯤꯖꯅ ꯇꯧꯗꯕ, ꯄꯩꯁꯥꯗ ꯂꯧꯕ ꯄꯥꯝꯕ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤꯁꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯀꯥꯗꯨꯒꯤ ꯃꯥꯒꯤ ꯌꯨꯝ ꯃꯊꯛ ꯍꯥꯞꯀꯠꯂꯛꯄꯗꯨ ꯂꯝ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯍꯥꯟꯅ ꯃꯤ ꯈꯔꯅ ꯌꯨꯝꯗꯨ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯍꯥꯟꯕ ꯌꯨꯝ ꯑꯗꯨ ꯄꯥꯏꯔꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯀꯀꯥ ꯍꯣꯏꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯅꯣ ꯑꯗꯨꯝ ꯈꯔ ꯁꯨꯔꯝꯃꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯆꯠꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯀꯀꯥꯅ ꯑꯩꯈꯣꯏꯒꯤꯗ ꯀꯣꯏꯔꯛꯑꯒ ꯕꯕꯥꯒ ꯑꯩꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯍꯤꯔꯥꯃꯤ ꯅꯥꯎꯆꯥ, ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯌꯨꯝ ꯁꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯊꯕꯛꯄꯨ ꯁꯨꯗ꯭ꯔꯤꯉꯩ ꯄꯩꯁా ꯍꯥꯟꯅ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯗꯅ ꯒꯤꯒꯤ ꯍꯦꯛꯇ ꯇꯛꯂꯛꯏ꯫ ꯃꯁꯤꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯗꯨꯁꯨ ꯃꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯇꯨꯒꯤ ꯆꯥꯡ ꯌꯦꯡꯉꯒ ꯇꯥꯀꯛ ꯅꯥꯏꯅ ꯄꯤꯊꯣꯛꯏꯕꯅꯤ, ꯑꯗꯨꯁꯨ ꯃꯇꯝ ꯆꯥꯅ꯫ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯇꯤ ꯑꯦꯗꯚꯥꯟꯁ ꯂꯣꯏꯅ ꯂꯧꯅꯔꯦ, ꯑꯗꯨꯅ ꯑꯦꯗꯚꯥꯟꯁ ꯃꯆꯤꯠ ꯃꯆꯤꯠ ꯈꯔ ꯍꯥꯟꯅ ꯄꯤꯔꯛꯎ ꯍꯥꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯨꯒꯤꯔ ꯅꯣꯏꯒꯤꯁꯨ ꯀꯥꯡꯕꯨ ꯑꯃꯅ ꯄꯥꯏꯔꯝꯃꯒ ꯍꯧꯖꯤꯛ ꯂꯥꯛꯈꯤꯗ꯭ꯔꯤꯕꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯅ ꯑꯃꯨꯛ ꯃꯥꯅꯤ ꯇꯥ ꯍꯤꯔꯥꯃꯤ, ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯨ ꯃꯈꯣꯏꯒ ꯃꯔꯩ ꯇꯞꯇꯥꯅ ꯌꯦꯠꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅ ꯂꯩꯍꯧꯔꯤ꯫ ꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯇꯥ ꯍꯤꯔꯥꯃꯤ, ꯇꯥꯗ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯑꯁꯥꯏꯗ ꯀꯅꯥꯅ ꯁꯥꯈꯤꯒꯦ? ꯑꯩꯁꯨ ꯑꯗꯨꯒꯤ ꯈꯔ ꯇꯥꯅꯅꯤꯡꯗꯅ ꯀꯣꯏꯔꯛꯄꯅꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯝꯕ ꯑꯩꯒꯤꯗꯤ ꯑꯗꯨꯃꯛꯇꯤ ꯍꯥꯏꯔꯛꯇꯦꯅꯦ, ꯑꯗꯨꯝ ꯃꯈꯣꯏꯅ ꯁꯥꯔꯤꯗꯨ ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯤ꯫ ꯑꯋꯥꯡꯒꯤ ꯊꯤꯕꯣ ꯍꯥꯏꯗꯅ ꯀꯥꯡꯕꯨ ꯑꯃꯅ ꯁꯥꯈꯤꯕꯅꯤ, ꯑꯗꯨ ꯅꯪꯁꯨ ꯃꯈꯣꯏ ꯁꯥꯍꯟꯒꯦ ꯍꯥꯏꯔꯤꯔꯣ ꯍꯪꯉꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯊꯤꯕꯣ ꯍꯥꯏꯗꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯑꯉꯥꯡ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯅꯦ? ꯇꯥꯗ ꯍꯦꯔꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯃꯥꯅ ꯁꯥꯈꯤꯕ꯭ꯔꯣ? ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯍꯪꯉꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯈꯤꯕ ꯉꯥꯛꯇꯅꯤ, ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎ꯫ ꯍꯣꯏ, ꯑꯉꯥꯡꯗꯨ ꯌꯨꯕꯨꯗꯤ ꯈꯔ ꯊꯛꯄꯅꯦ, ꯑꯗꯨ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯊꯛꯆꯕꯅꯤ꯫ ꯑꯩꯒꯤꯁꯤꯗꯗꯤ ꯅꯣꯡꯃꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯌꯨ ꯊꯛꯆꯜꯂꯒꯗꯤ ꯂꯥꯛꯈꯤꯗꯦ, ꯑꯗꯨꯝ ꯐꯖꯅ ꯁꯨꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯃꯑꯣꯡꯕꯨ ꯃꯥꯟꯗꯦꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ꯫ ꯇꯥꯗ ꯍꯤꯔꯥꯃꯤꯒꯤ ꯌꯨꯝꯁꯦ ꯑꯗꯨꯝ ꯃꯑꯣꯡ ꯇꯥꯏ, ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯐꯖꯅ ꯁꯥꯕꯤꯔꯝꯃꯤ꯫ ꯈꯪꯗꯦ, ꯇꯥꯗ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯗꯨꯗ ꯊꯕꯛ ꯃꯈꯥꯁꯦ ꯄꯥꯏꯍꯜꯂꯁꯤꯔ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯝꯕ ꯅꯪꯅ ꯁꯥꯍꯟꯒꯦꯗꯤ ꯑꯗꯨꯝ ꯁꯥꯍꯜꯂꯨ, ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯁꯥꯔꯝꯕꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯧꯅ ꯃꯈꯨꯠ ꯃꯁꯥ ꯂꯤꯡꯉꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯍꯧꯖꯤꯛꯇꯤ ꯌꯨꯗ ꯉꯥꯎꯔꯒꯗ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯍꯣꯏ ꯊꯕꯛꯄꯨꯗꯤ ꯑꯗꯨꯝ ꯆꯠꯂꯤꯕ ꯃꯥꯜꯂꯤ, ꯑꯗꯣ ꯈꯪꯗꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯗꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯅ ꯅꯪꯒꯤ ꯌꯨꯝꯁꯤ ꯀꯝꯗꯧꯅ ꯁꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯃꯈꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯇꯥꯗ, ꯑꯩ ꯑꯉꯥꯡꯗꯨꯒ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯅꯤ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯀꯀꯥꯁꯦ ꯑꯩꯈꯣꯏꯒꯤꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯒ ꯑꯗꯨꯝ ꯍꯟꯈꯤ꯫ ꯏꯃꯥꯅꯁꯨ ꯀꯀꯥꯗꯣ ꯍꯟꯈ꯭ꯔꯒ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯊꯤꯕꯣ ꯌꯨ ꯊꯛꯄꯗꯣ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣই ꯌꯨꯝꯁꯤ ꯃꯥꯅ ꯄꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯅ ꯈꯝꯕꯗ ꯇꯥꯛꯁꯜꯂꯨꯔꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯊꯤꯕꯣ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯌꯨꯗ ꯊꯛꯑꯒꯗ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯈꯝꯕꯒꯤ ꯌꯨꯝꯁꯦ ꯁꯥꯕꯤꯅꯤ ꯍꯥꯏꯔꯒ ꯄꯩꯁꯥ ꯑꯃꯨꯛ ꯂꯧꯊꯣꯛꯆꯈꯤꯅꯤ, ꯑꯗꯨꯅ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯑꯈꯪꯕ ꯃꯤ ꯑꯗꯨꯝ ꯇꯥꯟꯅꯖꯅꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩꯅ ꯃꯥ ꯍꯦꯛꯇ ꯁꯥꯍꯜꯂꯨ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈ꯭ꯔꯒꯦ? ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯄꯨꯡꯉꯥꯡꯗ ꯉꯥꯡꯒꯅꯨ꯫ ꯁꯨꯝ ꯈꯝꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅ ꯁꯥꯍꯟꯈꯤ? ꯃꯥꯏꯗꯤ ꯄꯩꯁꯥꯗ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏ, ꯑꯗꯨꯅ ꯑꯩꯒ ꯁꯨꯝ ꯇꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯗꯅ ꯂꯥꯛꯆꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯗꯤ ꯑꯁꯦꯡꯕꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤ, ꯊꯤꯕꯣꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯁꯥꯔꯝꯃꯦ ꯍꯥꯏꯗꯅ ꯅꯪꯁꯨꯕꯨ ꯑꯌꯨꯛꯁꯤꯗ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦ ꯅꯕꯥꯅꯤꯃꯛ ꯇꯣꯛꯑꯣ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥ ꯕꯕꯥꯅꯗꯤ ꯃꯤꯗꯨ ꯌꯨ ꯌꯥꯝꯅ ꯉꯥꯎꯏ, ꯊꯥꯏꯅꯒ ꯍꯧꯖꯤꯛꯀ ꯃꯥꯟꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯀꯥ ꯈꯝꯕꯗ ꯕꯕꯥꯅ ꯊꯤꯕꯣꯅ ꯌꯨꯝꯗꯣ ꯍꯦꯛꯇ ꯁꯥꯍꯜꯂꯁꯤꯗꯤ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯇꯣꯛꯑꯣ, ꯃꯣꯏ ꯊꯣꯛꯄꯅꯤ ꯈꯟꯅꯔꯛꯀꯅꯨ꯫ ꯑꯩ ꯉꯁꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ, ꯗꯥꯎ ꯌꯥꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯅꯔꯁꯦ ꯑꯌꯨꯛꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯕꯕꯥ ꯏꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒ
ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯀꯀꯥ ꯑꯗꯨꯅ ꯊꯤꯕꯣ ꯍꯥꯏꯔꯤꯕ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤꯗꯨ ꯃꯗꯨ ꯎꯅꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯌꯨꯝ ꯃꯊꯛ ꯍꯥꯞꯀꯠꯂꯤꯕꯗꯨ ꯍꯧꯖꯤꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯑꯗꯨꯗ ꯊꯕꯛꯇꯣ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯥꯏꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯃꯥꯅ ꯁꯥꯔꯝꯕ ꯌꯨꯝꯅꯤꯅ ꯃꯤꯁꯇ꯭ꯔꯤꯗꯣ ꯑꯩꯈꯣꯏꯒꯤꯗꯁꯨ ꯍꯦꯛ ꯍꯦꯛ ꯆꯪꯉꯛꯏ꯫ ꯑꯩꯉꯣꯟꯗꯁꯨ ꯅꯥꯎꯆꯥ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ, ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯅꯣ ꯀꯥꯏꯗꯅ ꯍꯦꯛꯇ ꯂꯪꯅꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯊꯦꯕꯣ ꯃꯤꯁꯇ꯭ꯔꯤꯗ, ꯊꯦꯕꯣ ꯅꯪꯕꯨ ꯍꯟꯗꯛ ꯌꯨꯗ ꯌꯨꯔꯥꯏ ꯀꯟꯅ ꯆꯨꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯤꯅꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯈꯠꯂꯛꯄ ꯑꯗꯨꯁꯨ ꯌꯨꯗ ꯇꯧꯖꯔꯨꯅꯨ꯫ ꯏꯕꯣ ꯅꯈꯨꯠ ꯅꯁꯥ ꯍꯩꯕ ꯅꯣꯏꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯥꯝꯃꯨꯏꯅꯦ, ꯈꯔ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯉꯦ꯫ ꯑꯗꯣ ꯈꯝꯕꯒꯤ ꯌꯨꯝꯁꯦ ꯐꯖꯅ ꯄꯥꯏꯕꯤꯌꯨ, ꯌꯨ ꯆꯥꯛꯀ ꯊꯛꯎꯅꯨ ꯊꯕꯛ ꯇꯧꯔꯤꯉꯩ꯫ ꯑꯩꯅꯁꯨ ꯅꯪꯁꯦ ꯊꯕꯛ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯅꯪ ꯇꯧꯍꯟꯅꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯥ ꯌꯦꯡꯉꯒ ꯐꯖꯅ ꯃꯥꯒꯤ ꯌꯨꯝꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨ꯫ ꯌꯦꯡꯉꯨ ꯅꯪꯅ ꯑꯩꯒꯤꯁꯤꯁꯨ ꯐꯖꯅ ꯄꯥꯏꯕꯤꯔꯝꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ꯫ ꯌꯨꯝꯁꯦ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯑꯍꯥꯟꯕ ꯎꯕꯗ ꯐꯖꯩꯗ ꯍꯥꯏ, ꯑꯗꯨꯅ ꯅꯪꯁꯨ ꯃꯤꯒꯤ ꯊꯕꯛ ꯇꯧꯕꯗ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯃꯑꯣꯡ ꯇꯥꯅ ꯇꯧ꯫ ꯅꯣꯏꯗꯤ ꯌꯨꯝ ꯑꯃ ꯐꯖꯅ ꯁꯥꯔꯝꯕꯗ ꯃꯗꯨ ꯑꯇꯣꯞꯄ ꯃꯤꯅ ꯎꯕꯗ ꯐꯖꯩ ꯀꯅꯥꯅ ꯁꯥꯔꯝꯕ ꯌꯨꯝꯅꯣ ꯍꯥꯏꯗꯅ ꯃꯊꯪ ꯃꯊꯪ ꯍꯦꯛꯇ ꯅꯦꯛꯂꯛꯇꯣꯏꯅꯤ꯫ ꯑꯗꯨꯗ ꯅꯣꯏꯅ ꯅꯥꯇꯩ ꯆꯥꯗꯅ ꯁꯥꯔꯝꯃꯒꯗꯤ ꯃꯤꯅ ꯑꯃꯨꯛ ꯅꯈꯣꯏꯁꯦ ꯅꯦꯛꯄ ꯇꯟꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯇꯥꯃꯣ, ꯅꯅꯥꯎꯁꯨ ꯌꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯤꯒꯤ ꯄꯨꯛ ꯅꯥꯅꯕ ꯊꯕꯛꯇꯤ ꯑꯩ ꯅꯣꯡꯃꯇ ꯇꯧꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯨ ꯐꯖꯅ ꯁꯦꯝ ꯁꯥꯕꯤꯔꯝꯕ ꯃꯁꯤꯅꯤ꯫ ꯑꯗꯣ ꯇꯥꯃꯣ ꯍꯣꯏꯁꯤꯗꯤ ꯃꯈꯥ ꯁꯥꯗꯔꯔꯣꯏꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯊꯦꯕꯣ ꯀꯩꯗꯧꯔꯨꯅꯤ ꯌꯨꯝꯕꯨ ꯃꯤ ꯂꯩꯕꯤꯅꯕꯁꯨ ꯂꯩꯇꯕꯁꯤꯕꯣ ꯄꯨꯡꯁꯥꯗ ꯁꯥꯔꯨꯔꯒ, ꯏꯆꯥꯁꯨ ꯑꯅꯤ ꯈꯛꯇꯅꯤ, ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯅꯨꯄꯤꯅꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤꯅꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯀꯤꯅꯤ, ꯌꯨꯝꯁꯤ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯍꯧꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯗ ꯄꯨꯡꯁꯥꯗ ꯁꯥꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯤꯐꯥꯎ ꯌꯨꯝꯅ ꯉꯝꯂꯤ ꯂꯩꯕꯤꯅꯕ ꯂꯩꯇꯦ꯫ ꯑꯗꯣ ꯐꯔꯦ, ꯅꯪꯁꯨ ꯈꯝꯕꯒꯤ ꯌꯨꯝꯁꯤ ꯐꯖꯅ ꯄꯥꯏꯕꯤꯔꯣ꯫ ꯌꯨ ꯆꯥꯛ ꯊꯛꯎꯅꯨ, ꯃꯤ ꯐꯕꯅꯤ, ꯑꯗꯨꯝ ꯅꯈꯣꯏ ꯇꯥꯟꯅꯕ ꯊꯣꯛꯄ ꯃꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯍꯧꯖꯤꯛꯀꯤ ꯊꯦꯕꯣ ꯍꯥꯏꯔꯤꯕ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤꯗꯣ ꯑꯩꯈꯣꯏꯒꯤꯗ ꯍꯦꯛ ꯍꯦꯛ ꯆꯪꯉꯛꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯀꯀꯥ ꯈꯝꯕꯗꯣ ꯑꯩꯈꯣꯏꯒꯤꯗ ꯀꯣꯏꯔꯛꯏ, ꯑꯗꯨꯒ ꯕꯕꯥꯗ ꯋꯥꯐꯝ ꯑꯃꯁꯨ ꯍꯧꯗꯣꯔꯛꯏ꯫ ꯇꯥꯗ ꯑꯁ ꯊꯦꯕꯣ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯁꯤꯁꯨ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯈꯝꯕ? ꯀꯀꯥ ꯈꯝꯕꯅ ꯑꯃꯨꯛ, ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯂꯨꯔꯕ ꯇꯥꯡꯀꯛꯇ ꯅꯣꯡꯃꯇ ꯃꯥ ꯃꯁꯥ ꯌꯥꯎꯅ ꯊꯕꯛꯇ ꯌꯦꯡꯁꯟꯕ ꯁꯨꯖꯟꯕ ꯑꯃꯠꯇ ꯇꯧꯗꯦ꯫ ꯃꯥꯒꯤ ꯖꯨꯒꯥꯂꯤ, ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯡꯁꯤ ꯃꯣꯏꯗ ꯂꯣꯏꯅ ꯍꯦꯛꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨ ꯃꯈꯣꯏꯁꯨ ꯃꯤꯁꯇ꯭ꯔꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛꯁꯤ ꯄꯥꯏꯔꯤꯕꯅꯤꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯤꯁꯇ꯭ꯔꯤ ꯑꯁꯤꯒ ꯇꯥꯟꯅꯔꯒ ꯁꯨꯔꯒꯗꯤ ꯐꯒꯗꯕꯅꯤ꯫ ꯅꯣꯡꯃꯇ ꯇꯥꯟꯅꯗꯦ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯄꯨꯡꯁꯨꯗ ꯁꯨꯏ꯫ ꯑꯗꯨꯗ ꯀꯣꯟꯅ ꯑꯁꯣꯏꯕ ꯈꯔ ꯍꯦꯛꯇ ꯌꯥꯎꯔꯛꯏ꯫ ꯑꯩꯅꯗꯤ ꯃꯥꯅ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤನ ꯑꯔꯨꯕ ꯃꯇꯥꯡꯗ ꯃꯥ ꯃꯁꯥꯃꯛ ꯁꯨꯗ꯭ꯔꯒꯁꯨ ꯃꯥꯅ ꯈꯔ ꯌꯦꯡꯁꯜꯂꯒ ꯑꯉꯥꯡꯈꯩꯗ ꯇꯥꯛꯑꯒ ꯁꯨꯍꯜꯂꯒꯗꯤ ꯐꯩꯗꯅ꯫ ꯃꯥꯒꯤ ꯍꯥꯏꯕ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯌꯨ ꯈꯔ ꯊꯛꯆꯜꯂꯒ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯃꯒ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯉꯝꯃꯒ ꯍꯦꯛꯇ ꯆꯠꯈꯤ꯫ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ ꯇꯥꯗ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯨꯝ ꯁꯥꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯕꯨ ꯑꯃꯠꯇ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ, ꯃꯥꯗꯤ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ? ꯁꯤꯗ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯆꯪꯉꯛꯑꯒ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗꯗꯤ ꯀꯌꯥꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤꯕ? ꯑꯩꯅꯁꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯈꯝꯕꯒꯤ ꯌꯨꯝꯁꯤ ꯅꯪ ꯑꯩꯒꯤ ꯂꯣꯏꯁꯟꯕꯤꯔꯝꯃꯤꯕ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯐꯖꯅ ꯂꯣꯏꯁꯟꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩ ꯐꯖꯅ ꯇꯧꯖꯒꯦ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯣ ꯈꯝꯕ, ꯃꯥ ꯃꯊꯪ ꯂꯥꯛꯄꯗ ꯑꯩ ꯀꯧꯔꯛꯑꯣ, ꯑꯩ ꯉꯥꯡꯒꯦ꯫ ꯑꯗꯣ ꯅꯪ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ, ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯁꯤꯡꯅꯔꯨꯕꯁꯨ ꯌꯥꯗꯕꯅꯦ꯫ ꯇꯣꯛꯑꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯣꯛꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯈꯔ ꯆꯦꯛꯁꯟꯅ ꯅꯁꯥ ꯌꯥꯎꯅ ꯇꯧ ꯍꯥꯏꯗꯅ ꯈꯔ ꯉꯥꯡꯕꯗꯒꯤ ꯕꯕꯥꯗꯤ ꯈꯔ ꯀꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯅ ꯇꯧꯔꯝꯕꯗꯣ ꯑꯗꯨ ꯇꯣꯛꯈꯤ꯫ ꯑꯗꯨꯝ ꯊꯕꯛꯇꯣ ꯃꯁꯥ ꯌꯥꯎꯅ ꯁꯨꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯀꯀꯥ ꯈꯝꯕꯅ ꯑꯩꯈꯣꯏꯒꯤꯗ ꯌꯦꯟ ꯊꯣꯡꯕ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯃꯊꯦꯜ ꯂꯥꯟꯕ ꯂꯥꯛꯏ꯫ ꯕꯕꯥꯅꯁꯨ ꯃꯗꯨꯗ ꯈꯝꯕ ꯊꯕꯛ ꯁꯨꯕ ꯃꯤ ꯆꯥꯛ ꯄꯤꯖꯒꯦ ꯍꯥꯏꯔꯤꯔꯥ, ꯄꯤꯖꯧ ꯃꯔꯛꯇꯁꯨ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯄꯤꯖꯒꯗꯕꯅꯤ, ꯃꯈꯣꯏꯁꯨ ꯍꯔꯥꯎꯖꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯃꯈꯣꯏ ꯇꯥꯍꯦꯔꯥꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯍꯩꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯤ, ꯑꯗꯨꯗ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯄꯤꯖꯒꯦ ꯇꯧꯕꯅꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯣ ꯊꯕꯛ ꯁꯨꯔꯤꯉꯩꯗꯗꯤ ꯌꯨꯗꯤ ꯊꯛꯍꯜꯂꯨꯅꯨꯀꯣ, ꯅꯪꯒꯤꯁꯤ ꯋꯥꯡꯁꯨ ꯌꯥꯝꯅ ꯋꯥꯡꯉꯤ, ꯑꯃꯨꯛ ꯌꯨ ꯊꯛꯆꯜꯂꯒ ꯁꯣꯏꯗꯅ ꯇꯥꯔꯛ ꯈꯣꯠꯂꯛꯄ ꯇꯧꯅꯤ꯫ ꯃꯣꯏ ꯊꯕꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟ ꯌꯨꯗꯣ ꯄꯤꯊꯛꯀꯦꯁꯨ ꯅꯪꯅ ꯈꯔ ꯍꯦꯛ ꯄꯤꯊꯛꯎ, ꯍꯧꯖꯤꯛꯇꯤ ꯊꯛꯍꯜꯂꯨꯈꯤꯅꯨꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥ ꯈꯝꯕꯅ ꯑꯃꯨꯛ ꯑꯁ ꯀꯔꯥꯏꯗꯒꯤ ꯇꯥꯍꯦꯔꯥꯝꯃꯤ, ꯆꯥꯛ ꯄꯤꯖꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯑꯃꯨꯛꯇꯕꯨ ꯑꯩꯅ ꯏꯟꯁꯥꯡꯗꯣ ꯊꯣꯡꯕ ꯍꯧꯗ꯭ꯔꯤꯉꯩ ꯃꯈꯣꯏꯗ ꯌꯨꯗꯤ ꯊꯛꯄ ꯍꯧꯈ꯭ꯔꯦ꯫ ꯌꯨ ꯊꯛꯅꯅꯤ ꯍꯧꯖꯤꯛ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯗꯣ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥ ꯏꯄꯦꯝꯃ ꯑꯊꯣꯛꯄ ꯑꯉꯥꯡ ꯉꯥꯛꯇꯅꯤꯗ,
Thibo Mystery Yahuriba Natro Hangame. Kakaduna Mukyahu Masu. Mani ka ama hina thai si. Ay sa pakalabani makuina awang da karaga. Yu thai si haire. Babana mo ado yudo nang wasalo. Salo-salo nang nakarase narudo hairame. Numito edi tabadum sa toy. Yung na babae ma isi makoy lehuribane. Lamamaday sa taba magilay ngay ay kimisi. Mapamado da yam na songami. Ado day suwakan na karigo masing na ba mapuwami. Kayo nilam sa tuwing ay sila misina mo. Matang tsada na songkali sina. Natalga yung da karitaw ba yaw rubazano. Babaday ba po na magtataw sila. Pwede nga haklay raga tawragi. Gariso yam na sili. Asay lang yun matay da hay mahiya mathaga. Yung na po ang tawragi. Asum na isa gari do magtawraga lambyan matay da. Laybak pando ka na maging mayada. Gari ka magahay mahiya matang na tang na. Babaday na po ang tawrami. Maduda babagi pondo so pay kalagti. Ay so dumay na baba na pondo mari mangarap tawada. Payrak tabado daw wakan na sing na bapakat pa mapuwami. Kung na di iseda magtawraga yengge harda na iseda pondo tawada. Handak di iseda pola do pay kalay. Ay na so iseda iseda baba karay dalaygi. Pon paidri karigi no hangami. Maduda iseda sumna kumay. Ibu mo asa ako'y di husay pakan na badalay ba yadri. Bawaso kakakambuhay dalayki. Ima sumoy da sangkibani. Kakakambuhay da tabag suba miyama. Makoy gi awang ba matagtagi tarak na. Hujik mayam sang da na hospital da pukat kre hayday. Maduday so isa da sway lopo pakat pa mapuwami. Makata na isi da kayo isi kamay na taurino ne. Ay na hujuwain mitnam na sungki harisi di. Bawo si tana buwoy di. Ado makoy gi da tabag suba yaw mi harisi. Karamba mi way do no hangami. Siya na mukuodoro ko'y yung sarang banupado ni. Yuyam na takpanupado hayday. At may na harap po kayo di mukahin na pakalami. Kaya yung hari siya siya do di dati po mystery do ni. Asmati kamay na tawkrizano. Dati mo'y buyugat takibazaro. Masige numisida hangami. Siya na mukhang di pa ba na harap da yuloy ng ngawkihay. Ado nang suhalo ako'y gamoy gatay na bakaragsi. Asida ni awang ba matagado na gitari isi. Igi ingak ta sayday di kiba da yadre hayday. Ay namo ado isi doktor da pukat ki hayday si. Yanta na pukat ki bro natraga. Tada na pukat ki bro hangami. Siya namo askray da gigiyanta ba no. Kung sahig sayra ka ni pukat kredo. Ado laon ay nang sosom da kay no wakrata na si hayday. Ay so pola do tamaga hatu yung tam na tawray. Yung nasulay kay giyama ba miyama masulay rami. Ay tusang salaga kamay taw kino hangami. Laibag tiba di yung saba mystery tebo si. Adong kudagtakan bang ngamda na laikiti. Mana tari iba mapaday da. Sang salagay na yengo badaso. Inay nga taday da piba mamatalay rami. Babay maisi makusuloy ng pakan na rami. Madulay na makoy papung ng patabi rami. Ado ako na tabag torom da luway ba matong. Isang batin karapo salagay na day da. Tari ba iba inay sing ado. Ay na zoy loy na hayda rami. Kakakamba sum matayam na sarami. Ako'y da sulaga taway nung ayta na sum na hayrami. Ay mukha na masigi yung si makata na sararoy. Laikidawado gimagi imong manung nasu. Besaso piyo haydi. Taday matayam na sare hayda na. Yam na nung ayta na ako'y gidalaga warita mami. Numito ima na babada tayo na rami. Ay na haydra tebo si mong na matawra ka ni. Ado na migi da pusalo no hayda na. Kamay na tebo na tabog si paheluri no hayda na. Ima na babada sumari tawrami. Madula babaso sagulagta na puklang mahagal ka mapanda toki. Ima da yun so ima mamang dasoy na haykre. Baba na pusan manate kakakamba na. Sumahangag pa doon baba na hayro ka ni. To yari misulay bagtiba tawdoksi. Tokri si kariso nungay ba na ti hayrami. Namituri atumay na marang at umahawki. Masige matungnong ninimuklay lagay di yung dakyalay ti. Aduna kang di imagay siya ka. Babaga makoy yung dalay di ngay. Paduki mystery na targa si kiba mapado da. Sumiya man anong tang pairaga kokokye pa makonsi. Makoy nga sumtarami. Ado da baba na sang salagay yung pumatamda di. Yung manigi karakto da kanasulay ramdi. Ado may na nung tinda sumanalay kita pa mapaday da. Miya man na tawag subagi moong da sumtawag ko si da. Numito di baba na yung da ay tawag sa tuwam day da. Ay yung da sumnahay day. Ibu mo ipagawari yung matasanan ningi. Parende nang so tabag sa luragating na halapan nina. Iba na namunda kriso wari saneng di. Adong nahag matamlo wa yagadro ng buhangay. Ay namu baba kay wano hayro. Ay so tiyang no ba ni hayrami.
ꯕꯕꯥꯅ ꯑꯃꯨꯛ ꯐꯔꯦ ꯊꯦꯡꯉꯗꯤ ꯀꯣꯟꯅ ꯏꯄꯥꯒ ꯋꯥꯔꯤ ꯇꯧꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯎ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ, ꯍꯟꯗꯛꯁꯦ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯕ, ꯌꯦꯡꯉꯨ ꯌꯨꯝ ꯑꯅꯤ ꯇꯥꯏꯅꯕ ꯀꯥꯔꯛꯁꯦ ꯑꯁꯤꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯍꯧꯔꯛꯑꯦꯅꯦ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯕꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯍꯥꯏꯔꯤꯁꯦ ꯀꯩꯗꯧꯔꯛꯏꯅꯣ? ꯏꯆꯦꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯗꯤ ꯀꯩꯅꯣ ꯇꯝꯅꯕꯒꯤ ꯋꯥ ꯈꯔꯗꯤ ꯍꯧꯗꯣꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣ? ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯅꯣꯏꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨ ꯏꯆꯦꯅ ꯍꯧꯗꯣꯔꯤꯕ ꯋꯥꯐꯝꯗꯨꯔꯣ ꯕꯕꯥꯅ ꯍꯥꯏꯔꯤꯁꯦ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯃꯥꯅꯦ ꯏꯕꯨꯡꯉꯣ, ꯑꯁꯤꯗ ꯇꯧꯔꯤꯁꯤ ꯅꯆꯦꯒ ꯑꯩꯈꯣꯏꯒꯤꯒ ꯋꯥꯈꯜꯅ ꯅꯠꯇꯦ꯫ ꯏꯄꯥꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ, ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯅꯤ꯫ ꯑꯗꯣ ꯑꯁꯤꯗ ꯃꯍꯧꯁꯥꯒꯁꯨ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯡꯊꯤꯟ ꯃꯣꯏꯖꯔꯒꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯐꯥꯎ ꯄꯤꯖꯔꯛꯑꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯋꯥꯐꯝꯁꯦ ꯈꯪꯖꯜꯂꯨ ꯍꯥꯏꯗꯅ ꯏꯄꯥꯅ ꯍꯧꯗꯣꯔꯛꯄꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ, ꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯑꯩꯁꯨ ꯑꯗꯨꯝ ꯑꯃ ꯃꯊꯦꯡ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯎꯔꯤ, ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ꯫ ꯑꯗꯣ ꯐꯔꯦ ꯕꯕꯥ, ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯋꯥꯔꯤ ꯇꯧꯔꯁꯤ, ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯍꯦꯛ ꯀꯣꯝꯕ ꯃꯇꯝꯗ ꯊꯕꯛ ꯃꯐꯝꯗ ꯑꯩꯁꯨ ꯕꯕꯥꯅ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯕꯕꯥꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕꯗꯨꯕꯨ ꯇꯁꯦꯡꯅ ꯃꯗꯨꯕꯨ ꯑꯣꯏꯔꯤꯕꯖꯥꯔꯥ? ꯑꯩꯅꯁꯨ ꯅꯨꯃꯤꯠꯇꯨꯗ ꯑꯗꯥꯏꯗꯣ ꯁꯦꯡꯗꯣꯛꯇ꯭ꯔꯤꯗꯣ ꯏꯅ ꯉꯥꯛꯇ ꯀꯩꯅꯣꯝꯗꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯤꯂꯩꯕ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯎꯪꯉꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯑꯃꯨꯛ ꯀꯥꯏꯅꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯑꯣꯐꯤꯁꯇꯗꯤ ꯁꯤꯂꯩꯕ ꯀꯧꯏ, ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯃꯤꯡꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯋꯥꯒ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯌꯨꯝꯗ ꯕꯕꯥꯅ ꯇꯝꯅꯔꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯛꯄ꯫ ꯑꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯃꯗꯨꯕꯨ ꯇꯁꯦꯡꯅ ꯑꯣꯏꯅꯅ ꯇꯧꯔꯤꯖꯥꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯐꯤꯁꯀꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯅꯣꯡꯃ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ, ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯇꯥꯔꯛꯑꯒ ꯁꯤꯈꯤ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯣ ꯁꯤꯂꯩꯕ ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯝꯒꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯁꯤ ꯃꯥꯅ ꯇꯥꯔꯛꯈꯤꯕ ꯃꯄꯥꯗꯣ ꯈꯔ ꯑꯗꯨꯝ ꯇꯝꯅꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯀꯃꯥꯏ ꯇꯧꯔꯛꯏꯅꯤ ꯍꯥꯏꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯗ, ꯑꯗꯥꯏꯗ ꯁꯨꯝ ꯅꯨꯡꯗꯪ ꯁꯨꯕꯗꯧꯅ ꯇꯧꯔꯤ ꯍꯥꯏ꯫ ꯑꯗꯣ ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯤ, ꯅꯣꯡꯃꯇ ꯑꯩꯗꯤ ꯊꯦꯡꯅꯗꯦ꯫ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯣꯏꯂꯦꯠꯇ ꯆꯪꯕꯒ ꯌꯥꯎꯔꯤꯅꯤ, ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ꯫ ꯍꯣꯔꯦꯟꯗꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯀꯨꯏꯅ ꯐꯝꯃꯒ ꯉꯥꯏꯔꯒꯦ ꯀꯩꯗꯧꯔꯛꯀꯦꯗꯣ꯫ ꯑꯁꯨꯝꯅ ꯑꯣꯐꯤꯁꯇ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯑꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯇꯥꯡꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯗꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯕꯕꯥꯗꯤ ꯇꯨꯝꯅꯤꯡꯉꯛꯑꯕ ꯃꯥꯜꯂꯤ, ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯃꯅꯨꯡꯗ ꯆꯪꯉꯁꯤ, ꯏꯄꯥꯗꯤ ꯇꯨꯝꯅꯤꯡꯉꯛꯑꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯅꯪ ꯇꯨꯝꯃꯨꯔꯣ, ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯉꯥꯡꯉꯛꯇꯦ꯫ ꯆꯪꯉꯣ ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯃꯒ ꯆꯪꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯣꯐꯤꯁꯀꯤ ꯁꯨꯡ ꯏꯃꯥꯟꯅꯕꯤ ꯈꯔꯒ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯔꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯩꯉꯣꯟꯗ ꯅꯨꯡꯀꯨꯞ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯗ ꯍꯥꯞꯄ ꯅꯨꯡ ꯃꯆꯥ ꯅꯨꯡꯀꯨꯞ ꯑꯃꯅ ꯁꯨꯝ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯪꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯅꯨꯡ ꯃꯆꯥ ꯑꯃꯃꯝꯅ ꯄꯥꯏꯔꯒ ꯁꯨꯝ ꯂꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯚꯥꯞ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗ ꯀꯩꯅꯣꯁꯤꯗꯤ ꯀꯅꯥꯅ ꯂꯪꯉꯛꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯩꯁꯦ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯇꯥꯔꯛꯑꯒ ꯁꯤꯈꯤꯕ ꯃꯄꯥ ꯑꯗꯥꯏꯗ ꯃꯤ ꯑꯃꯅ ꯁꯨꯝ ꯁꯤꯠ ꯁꯨꯝ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯄꯗꯧꯅ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯍꯟꯗꯛꯅ ꯑꯗꯥꯏꯗꯒꯤ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯅꯨꯡꯀꯨꯞ ꯅꯨꯡ ꯑꯗꯨꯅ ꯃꯁꯛꯇꯤ ꯎꯗꯦ ꯑꯩꯉꯣꯟꯗ ꯂꯪꯁꯜꯂꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯏꯁꯥꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯥꯞꯁꯜꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯥꯏꯗꯣ ꯍꯦꯛ ꯌꯦꯡꯁꯜꯂꯨꯕꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯗꯥꯏꯗ ꯑꯩꯅ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯌꯨꯝ ꯁꯥꯈꯤꯕꯒꯤ 1920ꯒꯤ ꯅꯨꯡꯀꯨꯞ ꯈꯔꯗꯤ ꯂꯩ꯫ ꯅꯨꯡ ꯃꯔꯛ ꯑꯗꯨꯗ ꯆꯦꯔꯛ ꯀꯩꯅꯣꯝꯅ ꯑꯗꯥꯏꯗ ꯁꯥꯟꯅꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯀꯣꯟꯅ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯕꯕꯥꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯄꯗ ꯏꯁꯥꯗ ꯑꯩꯁꯦ ꯄꯨꯡꯄꯥ ꯍꯦꯛ ꯄꯥꯈꯠꯂꯛꯑꯝꯃꯤ꯫ ꯄꯥꯈꯠꯅ ꯇꯨꯡꯁꯤꯜꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ ꯕꯕꯥꯗ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯑꯦ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯣꯏꯔꯥ ꯀꯔꯤꯅꯣ? ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯆꯪꯉꯛꯑꯣ, ꯍꯧꯖꯤꯛ ꯄꯨꯡꯁꯨ ꯌꯥꯝꯅ ꯊꯦꯡꯉꯦ, ꯏꯄꯥ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯦ, ꯃꯅꯨꯡꯗ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯔꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯍꯣꯏ ꯕꯕꯥ ꯍꯥꯏꯗꯅ ꯃꯪꯒꯣꯟꯗ ꯀꯥꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯃꯤ ꯑꯃꯅ ꯅꯨꯄꯤꯗ ꯂꯛꯅꯕꯗꯧꯅ ꯁꯤꯠ ꯍꯥꯏꯗꯅ ꯇꯧꯔꯛꯏ꯫
Babaga aigasu maike adumdang hak onthoga yengminnarame. Kona manungda changaga TV kada babaga aiga phaminaraga wari khara sanarame. Babada aina baba na hankaidedi khangbu khangudi kainu asidi. Baba na mo ibungo khoina haidra. Asai jaga se mahausaga iman manadre haidana. Adu kaisu khallunu khara leiraga phakibasu yai haidai. Aina mo adu baba khoi kaka khamba higidadi karimata tawraktaba zaro hangame. Baba na mo adu de isu khangde. Masakpo ukidre masu thokiba thawdo adudagi nungaitadana kaidokhrabano khangde. Ado hayeng ipai cha changaga hangmusiro haidai. Aina so hoi baba mukta moigida changaga kari no wari khara tanarusi hairame. Adumaina babaga aiga ngahak wari sanaramaga akhoi ge kada tumba changage haidana hopok hawanarakpada maike adumdagi akhoi ge yum thugaiba makhondo adumaina tawbadongna kok kari no mana akhoi ge yumda yeirei. Baba soi sumit na saptap yungnaraga tumin leinarame. Adumaina numitude su angakpa kibasi isada pikthanki. Numitugi nokhe nganbaga yumthangnaba kaka khambagi mayumda babaga aiga changame. Kaka khambasu masu thawai yamna nungaitana leirame. Babaga aiga nasu hauji oiriba mong matau kya sige warido hudubada kaka khambana sumna hairei. Tada aigi stasu tawdaba nate tada hoida nate tawrido. Hauji aigi yung khwai mathak ithang thangbasisu aigi imung manung isa isu matak kahandre. Khwai mathak thangba stair sida mi ama adum kakhat kumda tawraga leibadongna adum tawribane. Mathak thangba ka siga tainana leiba barum toilet asu adum mi ama iru lujabadongna tawraga lei. Amomuksu nupa masusut kapadongna kapamaga hektar lepki aduga makhadasu phalongna songthakibagi maungda kodong kadrang kaino angapa makhon kaya masu ahingda tadaba nate. Aduna angang nubi isa singsu kidana ka amadi hujipau kanamata sangre. Ado tada hoidasu soidana tawrangbani haibasi aisu khangi. Tawranggadaba mapadasu mana mathaktagi tarakiba mapana khoiga tainaba yumanigi karak mapado aduda oiramgani hairei. Babana mukhamba warise lurine noidasu tawba khoidasu tawba adudi kamaina tawni. Sumaina khoi noi sumpunglei da leibadi yaroi. Nonga natraga nongmadi aki khangama nangkibada afaba amata oiroi. Kaka khambana muktada karibu tawruni. Hodaigi nupinadi maiba maibi tanasidi hairi. Ado hujikti aigi wakhanse haifam tawkham amata khangdre. Kari nongi mathak thangba sarukse hapsarubanodo thokle. Tada hoina maiba maibi tanagi hairagadi aigi nupiga nakhoi puna tanabiro. Aidi nakhoi miyamna sum tawsedo yare hairei. Babana muko pare adudi khamba kainumtaga hangauge leikidaba imung manungdunadi nangona paisa piyu hairi haikibado aduna kamaina tawkhrage hangame. Kaka khambana muktada paisa loina pinakhre makhona lakani piyu haibane. Adudai su minungsigi makha pona lupa lak amadi awaba imungduda mateng oinaba pikhre. Hojikti karisu hainadre hairei. Babana muk ihe onthokpanida yamkreda paisado pare nangna kharadu oiragasu makhoigi mateng pangkhrido. Nangsu moisu sum thongni khangba mata nate ado nangsu pothajauro hayeng akhoi angangsingga muklaage aduga nakhoi bemaga khoi puna kari tawsige do amuk tanaragi sale hairamaga babaga iga so thorei. Yumda changaga imada so babana sumna hairami akhoi khamba su pura wakhala mata lehore. Moida su kaino tawrakpada khangak pangamdre hai. Magi nupinadi maiba maibi tanasidi hairi. Imana muk kaino hairisu makhoida so tawre haiba. Onthokpanida adudi kamdaungni adu natraga khoisu maiba maibi tanasiro. Babana mukhoi adugini isa nupaga iga khamba unaba changurisi. Hayeng nangna magi nupiga unnaraga warido nakhoi nupi masen phajana mukta sanarusu aduga amana khambana haibada lupa lakh amasu laukhre hai thibo hoige imung manungna. Adumaina babai mama khoi amuk wari sana huduna lehauki. Aide somna thabak thenge haidana irulu janaba thorei. Aduga saktoga thabak mafamda dum laame. Numitude khoi office ki inspection lama sani haidana akhoi puna lam amada gari mayam amaga akhoi se lam singda haidarame. Madude isungi manaba singna su aige warido kamaina tawkhrage hangnarei. Madudaina makhoida su sengna dum hairame. Ngarang de su thingnare aduna isu kibada punsida mukphang walangi thodokto dumaina thingnaraktre haidana mayam puna sung wari sanarame. Maduda office ki thabak tawminaba kangusing aduna su maiba maibi yengthu aduga phani karisu tawroi aduda mathwai mamidu leibagini haidana sung wari tawnarame. Lam arapa mafamda su satpadina
Numittusu pungse aa yaukiba khangaude. Aina kumbiroomda leiringai babana aingondda phone tawraki. Ibungo lakiroidro pungsu thenge. Halaknaba tawro nang hujik karaida leige hangai. Maduda aina baba ai hujik kumbida leiri. Halaknaba tawri. Ai halaani hairame. Babana mo o pare khara thuna halao. Ado ibungo nangi kaase hujik miyama leibadauna. Adum karino mati tawri. Manungda kaino siyam sabagi maongda. Koka akhwidi kidana. Yumnai kada akhwidi loina leinari hairei. Aina mo baba kona yumda halaga wariro tawrasi. Ai halagi phondo thammo hairame. Numito mong iman mandana pungsu tengtokiba khangaude. Office ek yawbaga akhoi staff singi sak khara sile haidana. Sak to muk charga leiringai pungdi numidangi tara mukta thoki. Sak to soise saningdrabani duda mayamna wana saminaruraga. Aina sadana hankibadu nungaite. Khara sarga hallu haidana akhoi punna. Sak to saminarga yumda ise thengna numitudi. Yumda hanjalaami. Sumaina thongandagi gari do thaujalaga sangoida gari do khamaga. Imungda hathu atu sangake tawrakpasida. Mathaktagi arumba posaka mataraga. Makhada phoklongna phujalaga tasankibagi mawongda. Makhol ama ina haungna tarami. Aisu isada pukhange khangkhidana. Kaino sidi haidana hujiki mistri aduna. Sikhibadai waida kina isi yangsalami. Manaktade isu kidana sangsaludre. Admaina adomda yangsalubda daidagi. Mi amana siramdai wana. Awasaina khangaga nahibadungna nahirai. Aisu maduda sidi kainomni haidana. Baba kauraga yum manungda pakana sangsalami. Baba sumakoso ngayak tumtharuraba mali. Ai halakpaduda ibungo halaba. Lao sango haidana akhoi mungi mi loina. Numitudi aigi nakta sangai. Aduga makhoise aingonda munna yengai. Aisu somda kainonga thingnaraga sangakpaduda. Makhoida kaidaurage nakhoi hum sangdana. Aingonda yengsali ituna hangame. Maduda babana ibungo. Karisu tawde adu ngaikho. Nangi kada sang kino namada maya sengba amata puhalaki. Tariba mekhet amata puro hairame. Aina mukaigi mekeno aigi kada sang babu. Hojik mathaktagi karino matarakibadungna tarakibadu. Nakhoi tahobro hangame. Aduda babana ibungo. Akhoi tahogdre adu ngasaidagi. Nangi kaasta mi madung karino matawagi mawongda. Koka kadum tawraga leidana. Akhoi so kibada amaga punna leiminarabane. Aduna nang sangdringai maya mapuraga sangwa hairei. Aina mo hoisa karaino maibo ado hojik mafam aduda. Mi amasu phamaga leibadongna tahoribane. Nahiraga su leihori. Askhangdreidi yumdabo hanjalangningdre hairame. Babana mo ibungo mafam adudara. Ado karisu khaluno namaga nakhoi nandumsaga. Wari sanakrabane hayang maiba malaani hai. Aduga karino do tanarse lao ipaga sangasi. Nangi kada haidana babaga iga. Aigi kada sangminarami. Babade aigi kada numito kwale leitune yengi. Aina su baba yari se karisu leiramaroi. Adu noisu potharuro isu wari. Ngayak potharage salo tumzaruro hairami. Aina dumna haibaga baba huisu tumba sangkre. Numito isu lam makan salubaduda. Wadana aigi kada pamung hek sangbaga. Adum tumthakibase khangaude. Hek tumthakibaga aigi kagi mapa sapsana. Lisay amana aigi kadugi mapanda. Huiset nang nakalakpa makhonsi. Sum anirak ahumlag tari. Ay sumangway haway puglang na hugalami. Adugay gitungnaw mapasida. Amuk nungtang na kokok yerak pa daw na. Kariguma makhon karasiyang muktari. Ay sukwedok sa sawgalag tanawa na kawabaga. Sintido na kan na laurami. Adudagi muktumin na laiki. Numituso dumay na dumahawki. Nunging anbaga maiba ni Haida na ahalamalaga. Kakawhige yung mataktuhana karga yenga pamatong. Akwaiga makwiga tayo na ba mapado da mugyengame. Maduda maiba doon na dong kanga pamali. Aday do sinana akwida singto halaga. Lai kwiram toame. Adamay na hektaw kibadagi huzipaw. Mapamado kariso tawra kidre. Masini mayam nga sigirian wari story. Matangi wari tagalak pada mayam punamuk ting narasi. Masigiti mayam dagi kaina na babiti ay logzat.